ngasi numidang waram phongkhiba tongan manipuri se phongsingdagi maruibi ipausing myamna thamjagi ahanbada pandam pausidagi lokosaraga nongmakhaki assembly mi pham loisinma ngamdana matam kaktuna yetokre Kuki MLA tara Leave Louramle tokhaiba administration gi demand phangdriba phawba haloi haina khangalakre Tarni thu Super Manipur Legislative Assembly gi marirak sub oina ngasi pangthokiba nomi goeba Assembly mi pham house ta sarangnaba thokpadigi loisinma ngamdana matam kaktuna yetokre ngasi ayuk pung tara mathoidigi phamba hawkiba Assembly session adu haurak ikui kuidana CLP gi leader Okram Ibobina lusingba Congress MLA mangana Assembly session asi nomakhak pangthokpigi mahutta numit mangani pangthokadabani haiba wafam pukhalakpadagi sarangnaba thoktun speaker TS Saitrabatana miphamgi proceeding pungkhai ama yethoki Congress MLA singi maikaidigi nomakhaki mifam yaningdabagi kanna laukhongma tawbadagi mifam makha sathabangamdana ayuki pung 13 minute nifuga mathoi chatpada speaker na Assembly mifam matam kaktana yethoki Hawkiba me ahumdagi Manipur Kangluk ki marakta irang tholakpadagi ahan boina Manipur Legislative Assembly gi nomakaki mipamadu ngasi pangthoknaba lepkibani ngasi gi Assembly mipamaduda Horticulture Minister Letpa Hawkip amasum Commerce and Industries Minister Nemsa Kipgen yauna Kuki MLA tara yaukiti Hawzik Manipur oirib Kangluk ki irang sin maram oidun Assembly session asida saru yabada khodong sarui haidun Kuki MLA singasina phongdokpa lekhrabani aduma pungasigi mipamaduda Naga MLA taradi saru yaki Panbaya abadi Taranithu Super Manipur Legislative Assembly ki ahum suba mifam sayesigi Mars ahumda phamba loisin kibani amaramda Assembly gi speaker thoksom Saitrabatana thadorakpa chirolamada ngasi pangthukiba Assembly mifamna state asida thokliba hingsa gi thakdoksingda laikhidraba miyoi mafamda house na awaba phongmaga loinana laikhidraba gi imung manungi awaba da saruk yaba phongdokhi Manipur thoklib irang asi lusinduna mahoksa gi punsit amuk hanjilamna bahonabada zat bizat kanglupi khenaba lol gi khenaba mari dharma gi khenaba thamdana miyam puna thabuk tawminana basu amat oina house na warep block hedi amaramna Kuki MLA tara Leave Louramle loinana makhoi Assembly mifam sarugya khidabagi matangna sengdorakpaga loinana Kuki miyam na makhoi thajaba thambinaba appeal torakre MLA tara na khuyek pidunu thadorakpa sirolamana hai Warol tokhaiba administration ki demand phangdriba phawba makhoi gi miyam ga loinana Kuki MLA tarana hanmalaitana sanction ki gani hainasu makhoi gi hena setpa pherep amuke hena phongdorakre hainasu paws na makatana supalakli Makasa tharak poina kangla pawdagi topa pawmana Kuki militant singna kapsilakpada lomi ama yauna nipan sakle ama sire Kuki taruklom siramba yai thajanari ngase ayuk pung taruk makhairom tabata moirang police station gi manungsan naran sena maning kenelda miyoi anina law uduna leidinga Kuki militants na masing tingamdraba nongoi round kya kapsilakpadagi amasukle masigi makha tarakpada khulngak liba madi security force na hannu nongoi kapnabada khulngak pa volunteer ama nongoi na panduna leikhidabaga loinana khulngak pa volunteer nipan masu aso apanangre pawshin hairibadi Kuki militants na nongoi na kapsilakpadagi labukta Har saiduna leiba ama nomaina panduna sokpadigi laikatnariba adugi maming salam jotin sei kuntragani pan apokpa tomba naran saina maning ward number 8 tagini maki ye thangba lengjumda nomoi maru ama panbadigi ras ministry da aruba pibamda laikatnari pawshin hairibadi salam jotin atopa laikai adudigi mamanaba maisnam sunil sei kuntraga tret koba maga makhui ani punna anisuba IRB leiriba adugi maning thangba saruki labukta lauhida kapasa lingaida Kuki militant singna numai kapsilakpadigi thagdo osi thokibani numai maruna palava zotin sonilna yamna wana labuktagi puthoraktuna hospital yona bohona rakhibani amaramda second IRB gi maning thangba high kenel duty ta adun laiba sik regiment leina Kuki militant singna matau karamna numai kapsilakli bano Matau karamna numai kapsilakli kamdauna mi asiana nanghalibano haina Bisnupur district ki yamlaba nupi singna tholaktuna central forcing leibigi mathau tadre makhoi leitabana phare nakhoi hankhro haina sauna mukna bathokre madura moirang police ki OC laktuna control atawna bohonaki adubo tanja aduda Kuki militant sina numai round kya kapsilakpadagi commando sing IRB sing amati khulngakpa volunteer sing yauna akan momongna numai kapnakibani madura khulngakpa volunteer ama sikibaga loinana nipana aso apanangkibani amaramda Kuki militant singi maikaidigisu miyoi taruklom siramgani haina thajanari adumapu sapsaba pawdi phangmangamdri hairi makasa tharakpo ina topa pawmna numit mangani akan manong sugani
Indian Meteorological Department IMD na thadorokpa sirol amada ngasi August 18 dagi hauраga September 2 faw awang nongpok ki state sing da akan manong sugan hari IMD gi data matungina Arunachal Pradesh da ngasi August 18 da akan manong sugani duga Assam amasung Meghalaya yauna awang nongpok state sing da August 13 dagi September 2 faw bada akan manong sugan hari IMD gi data aduna makha taraduna Assam gi district ayambada maru oina West Karbi Anglong, Golaghat, Jorhat, Salaibio, Tinsukia, Dima Sahau, Kasar, Hailakandi amasung Karimganjar akan manong sugani sohadi. Amarondana la lusinana bohona bada mitay pangal purna sapsaba thaudang lawgani amako lamdam sigi apun migi saktam singna duna thogni lana si wari sana duna lusinana bohona bada mitay pangal purna sapsaba thaudang lawgani haina amako na phungdorakli Hatada leba lobasig office nang si paumisung unaba mara amako ki president S Jalan hai kokomi amadi minister da union home minister na tungan bu wapam sing da thaju piraki baduma lob asina taran oi loinana thamlaki ba wapam kudima thabu oina onthokani haibi ki thajabale maram asina center na state asigi apun bi saktam kai hello haibi ki thajaba piraklabanina Thamari rom suraklaba lana si lusinana bagi damal puru kudimak na hanagumna nungsi chandana leminana bakona minasi amadi status ki apun bagi saktam na singna duno satharakli lana si lusinana bakona bada mitay pangal puru na sapsaba thaudang lawani sera sida arano pok sandok tuna tonga da thajanduna kanglu masil gi marakta nungai hanana ba hotnarak pa simak lebak thibani swaikhi amaramdana wakat mifam mapi mapa oibisingna langak pangamloi da bu oirabadi miyamna thaudang sinabiro ngasi phamkibe assembly mifam miyamna apen boide mapi mapa oibisingna langak pangamloidaba oirabadi miyamna thaudang sinabiro haina porampat thawan thaba laikai women's association phungdorakli porampat ayang palida leiba laing thawan thaba harau bunga ngasi phamkiwa wakat mifam na saruk yakhibi association asiki member laisram anesuri na hai thamari helaglaba irang se lusinanaba akhanaba assembly session tawbiyu haina kerak hana lengang taksin kibane adubu madugi on tainabada noma khaki hoiba mifam phamduna minute mapan khak phamlaga lusin ki bhaibisi akan mong yaningde lebaki luraba tanja sida maming khakti ki oina assembly mifam pangtokpa smuk yamna apen boide haiki amaromdana ngasigi assembly mifam adu miyambu thawai usitabani CPCM miyamna thajabigi on tainabada Malemgi mafam atayda thokidriba mawongda suknatagi pungkhayamagi manungda assembly mifam loisin hiba ngasigi numit asima khunai asigi puwarida amuba mayeng iduna lehauragani mifam asi miyamu thawai usitabani thawong asima awang thakta yaningdi haina Committee for Peaceful Coexistence Manipur CPCM na penda phungtorakli ngasi Manipur press kapta pangthokiba pawmisinga unaba amada CPCM gi president Sajat Buyamayum na hai ngasigi mifam asi miyamgi ihul khang irang asigi woroisin pranaba mifam oiramdre mifam asidi phamdol phumnai bisingi mafam kanjanaba mifam oiram laiki mana makhata na hai leba asi democracy setpa federals oiba lenga na salai bani haina laurabasu center na apikpu state sing asibu khubam nungda paisilaga sananing bomong na sanare haibasi uthoksare Thamari fajilaglaba irang asigi woroisin puraknaba CPCM na haukiba July thada leba asigi president na memorandum pisin kiba lairabasu ngasi phawba irang asigi woroisin purakpa ngamdri double engine ni hariba BJP lenga asti Manipur yorakpada engine fail oire irang lakshin bagi muhutta mamai ani longma saja chalakpa laibak thibna haki nakala maramna state asida tonga kya sandoktuna madi social media sin lana paw pi ribising sikutak lepiu thawong asina furup masel gi marakta hena khoirang khosauna thokan badana tana miyamda mi paiba pokhan mi asobo masa ama oire haki loisilak poina top pawmana Nagaland gi minister su masagi maramdamda lanpham ama gum laifam thokte WCNNPG Naga singi marakta masjid makai tawa khutchem gi boundary natragna masa masai gi oiba wakhalon gi khiana pathamdana horakpam punpham anganba matamgi puwari amadi cultural identity na naga khudimak amatani haibisi yamna mayek singe haina working committee naga national political groups WCNNPG gi media sil thadorok pasirol aman haidi sil sin hai naga tribe amadi community khudimak na Myanmar Nagaland Manipur Arunachal Pradesh amadi Assam Laibabu oirabasu tongan state aduda lairiba tongan naga tribes singi tangai padana mathau taba social cultural historical amati geographical
ꯗꯥꯏꯅꯥꯃꯤꯛꯁꯤꯡꯒꯤ ꯑꯀꯛꯅꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯐꯝ ꯊꯣꯛꯏ ꯂꯩꯔꯤꯕ ꯈꯨꯠꯁꯦꯝꯒꯤ ꯕꯥꯎꯟꯗꯔꯤꯁꯤꯡ ꯑꯃꯁꯨꯡ ꯇꯣꯉꯥꯟ ꯄꯣꯂꯤꯇꯤꯀꯦꯜꯁ ꯑꯃꯗꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯑꯦꯔꯤꯌꯥꯁꯤꯡ ꯑꯁꯤ ꯇꯁꯦꯡꯉꯤ ꯈꯨꯟꯅꯥꯏꯒꯤ ꯑꯣꯏꯕ ꯃꯔꯤꯕꯨ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯄꯨꯕ ꯑꯃꯗꯤ ꯊꯨꯒꯥꯏꯕꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯑꯗꯨ ꯇꯠꯅꯍꯜꯂꯒꯅꯤ ꯀꯨꯝꯖꯥ ꯏꯪ 1910 ꯏꯪ 1930 ꯐꯥꯎꯕ ꯍꯤꯡꯂꯝꯕ ꯑꯃꯦꯔꯤꯀꯥꯒꯤ ꯏꯟꯇꯔꯇꯦꯅꯔ ꯁꯣꯃꯦꯟ ꯑꯃꯗꯤ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃ ꯑꯣꯏꯈꯤꯕ ꯄꯤ.ꯇꯤ. ꯕꯔꯅꯝꯅ ꯃꯤꯅꯤꯠ ꯈꯨꯗꯤꯡꯒꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯑꯣꯐ ꯑꯃꯦꯔꯤꯀꯥꯗ ꯑꯄꯪꯕ ꯃꯤ ꯑꯃ ꯄꯣꯛꯏ ꯑꯃꯦꯔꯤꯀꯥꯟꯁꯤꯡꯅ ꯑꯄꯪꯕ ꯑꯃ ꯑꯣꯏꯕ ꯄꯥꯝꯂꯕꯗꯤ ꯑꯩ ꯏꯁꯥ ꯂꯩꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯝꯃꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯍꯧꯈꯤꯕꯅꯤ ꯍꯧꯖꯤꯛ ꯅꯥꯒꯥ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯅꯥꯒꯥꯂꯦꯟꯗ ꯂꯩꯔꯤꯕꯁꯤꯡ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯑꯄꯪꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯂꯩꯕ ꯌꯥꯍꯟꯈꯤꯒꯗ꯭ꯔꯥ ꯅꯥꯒꯥꯂꯦꯟꯗꯅ ꯁ꯭ꯇꯦꯠꯍꯨꯗ ꯐꯪꯈꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯑꯥꯏ.ꯑꯦꯝꯗ ꯌꯥꯎꯔꯤꯕ ꯃꯅꯤꯄꯨꯔ ꯅꯥꯒꯥꯁꯤꯡꯅ ꯅꯥꯒꯥꯂꯦꯟ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯅꯧꯅ ꯄꯣꯛꯂꯛꯄ ꯑꯉꯥꯡꯁꯤꯡ ꯃꯁꯤꯡ ꯊꯤꯕ ꯌꯥꯍꯟꯗ꯭ꯔꯤ ꯌꯥꯝꯅ ꯑꯔꯥꯏꯕ ꯃꯑꯣꯡ ꯑꯃꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯣꯐ ꯏꯟꯗꯤꯖꯤꯅꯁ ꯏꯟꯍꯦꯕꯤꯇꯦꯟꯁ ꯑꯣꯐ ꯅꯥꯒꯥꯂꯦꯟꯁ RIINꯕꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯁꯤ ꯇꯥꯛꯏ ꯊꯧꯑꯣꯡ ꯑꯁꯤ ꯇꯁꯦꯡꯅ ꯅꯥꯒꯥꯂꯦꯟꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯕꯨ ꯏꯀꯥꯏꯕ ꯄꯤꯕꯅꯤ ꯃꯊꯪ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ